ꯊꯥꯁꯤꯒꯤ ꯑꯃꯗꯤ ꯑꯅꯤꯗ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯧꯇ꯭ꯔꯨꯛ ꯀꯗꯥꯡꯕꯟ ꯑꯃꯗꯤ ꯁꯦꯟꯖꯝ ꯆꯤꯔꯥꯡꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯌꯥꯎꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯟꯗꯥꯔꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯈꯥ ꯇꯥꯕ ꯊꯧꯒꯠꯅꯤꯡꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯅꯕ ꯂꯧꯈꯠꯂꯛꯄ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯑꯌꯨꯛ ꯀꯥꯡꯆꯨꯞ ꯀꯗꯥꯡꯕꯟ ꯄꯥꯔꯠ 1 ꯀꯗꯥꯡꯕꯟ ꯄꯥꯔꯠ 2 ꯑꯃꯗꯤ ꯀꯧꯇ꯭ꯔꯨꯛꯇ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯔꯝ ꯄꯨꯂꯤꯁ ꯐꯣꯔꯁ (CAPF) ꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇꯤꯝꯁꯤꯡꯅ ꯄꯨꯡꯐꯝ ꯑꯃꯠꯇꯗ ꯁꯔꯆ ꯑꯣꯄꯔꯦꯁꯟ ꯑꯃꯗꯤ ꯑꯦꯔꯤꯌꯥ ꯗꯣꯃꯤꯅꯦꯁꯟ ꯑꯦꯛꯁꯔꯁꯥꯏꯖ ꯆꯠꯊꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯑꯃꯗꯤ CAPF ꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯁꯤꯡꯒꯤ ꯗꯥꯏꯔꯦꯛ ꯁꯨꯄꯔꯚꯤꯖꯟ ꯃꯈꯥꯗ ꯏꯝꯐꯥꯜ ꯋꯦꯁꯀꯤ SP ꯀꯤ SS ꯁꯤꯕꯀꯥꯟꯇꯅ ꯂꯨꯆꯤꯡꯗꯨꯅ ꯑꯌꯨꯛꯀꯤ ꯄꯨꯡ 5:30ꯗꯒꯤ ꯄꯨꯡ 10:30 ꯑꯗꯨꯋꯥꯏ ꯐꯥꯎꯕ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯀꯥꯡꯆꯨꯞ ꯆꯤꯡꯗꯒꯤ ꯀꯧꯇ꯭ꯔꯨꯛ ꯆꯤꯡ ꯃꯄꯥ ꯐꯥꯎꯕꯗ ꯂꯩꯕ ꯆꯤꯡꯅꯕ ꯃꯐꯝꯁꯤꯡꯗ ꯆꯪꯁꯤꯟꯗꯨꯅ ꯁꯔꯆ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈꯤ꯫ ꯑꯗꯨꯕꯨ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯂꯣꯟꯅ ꯌꯥꯗꯕ ꯃꯤꯑꯣꯏꯁꯤꯡ ꯂꯩꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝꯗꯤ ꯐꯪꯈꯤꯗꯦ ꯍꯥꯏꯔꯤ꯫ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯒꯤ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯛ ꯑꯥꯔ ꯄꯣꯏꯟꯠꯁꯤꯡꯁꯨ ꯈꯪꯗꯣꯛꯄꯒ ꯂꯣꯏꯅꯅ ꯁ꯭ꯇ꯭ꯔꯤꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯗꯤꯄ꯭ꯂꯣꯏ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫